ꯀ꯭ꯋꯥꯛꯇꯥꯒꯤ ꯅꯍꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯥꯗ ꯍꯨꯝꯗ꯭ꯔꯥꯒꯤ ꯗ꯭ꯔꯒꯀꯤ ꯆꯩꯊꯦꯡ ꯆꯥꯎꯅ ꯐꯪꯂꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯔꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯒꯤ ꯋꯥꯐꯝꯅꯦ ꯑꯃꯁꯤ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯃꯥꯂꯦꯝꯒꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯉꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯗ꯭ꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯔꯁꯤꯁꯇꯤꯡ ꯏꯁꯨ ꯅ꯭ꯌꯨ ꯆꯦꯂꯦꯟꯖꯦꯁ ꯏꯅꯣꯚꯦꯇꯤꯚ ꯔꯦꯁꯄꯣꯟꯁ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯏꯝꯐꯥꯜꯒꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯒꯦꯟꯁ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯑꯦꯟ इलिसिट ट्राफिकिंगꯤ ꯊꯧꯔꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯅ ꯄꯟꯈꯤꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯔꯗ ꯍꯥꯏꯕ ꯇꯥꯔꯦ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯌꯥꯝꯅ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯆꯥꯎꯅ ꯆꯠꯊꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯑꯦꯒꯦꯟꯁꯇ ꯇꯛꯏꯗꯤ ꯀꯣ ꯉꯔꯥꯡ ꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯄꯥꯂꯟ ꯊꯧꯔꯝ ꯇꯥꯔꯦ ꯍꯥꯏꯕꯗꯨꯅ ꯑꯗꯨꯒꯤ ꯃꯔꯤꯅ ꯋꯥ ꯉꯥꯡꯉꯤꯅꯤꯅꯦ ꯑꯩꯈꯣꯏ ꯋꯥ ꯈꯔ ꯉꯥꯡꯍꯧꯒꯦꯅ ꯉꯥꯡꯉꯤꯅꯦꯕ ꯑꯩ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯂꯩꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯂꯣꯏꯅ ꯀꯣꯛꯊꯣꯛꯑꯒ ꯆꯤꯡ ꯑꯌꯥꯝꯕ ꯀꯣꯛꯊꯣꯛꯑꯀꯥꯟꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯕ ꯂꯝ ꯑꯃꯅꯦꯕ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤꯕ ꯑꯩꯈꯣꯏꯗꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯩꯈꯣꯏ ꯁꯦꯒꯃꯦꯟꯇꯔꯒꯤ MLA ꯂꯩꯔꯅꯤ DC ꯂꯩꯔꯅꯤ ꯄꯨꯂꯞ ꯂꯩꯔꯦꯀꯣ ꯃꯣꯏ ꯃꯃꯥꯡꯗ ꯄꯣꯄꯤ ꯊꯥꯗꯅ ꯂꯩꯔꯕꯅꯦꯕ ꯗ꯭ꯔꯒ ꯁꯨꯡꯗꯣꯏꯅꯤꯀꯣ ꯑꯗꯨꯝꯗꯤꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯀꯝꯗ ꯉꯝꯃꯛꯇ ꯂꯩꯔꯕꯅꯦꯕ ꯑꯗꯨ ꯀꯅꯥꯏ ꯃꯃꯥꯡꯗꯅꯣ ꯍꯧꯖꯤꯛꯀꯤ ꯆꯤꯞꯁꯦ ꯑꯣꯏꯔꯤꯕꯁꯤ ꯃꯃꯥꯡꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯃꯣꯏꯒꯤ ꯂꯩꯉꯥꯛ ꯃꯣꯏ ꯄꯥꯏꯔꯤ ꯃꯇꯝꯗꯨꯗꯁꯨ ꯄꯣꯄꯤ ꯊꯥꯔꯤꯅꯦ ꯗ꯭ꯔꯒ ꯀꯔꯣꯔ ꯐꯥꯔꯤꯑꯕ ꯆꯨꯔꯆꯥꯟꯄꯨꯔꯒ ꯀꯩꯅꯣꯒ ꯁꯝꯅꯕ ꯃꯣꯔꯦꯒ ꯁꯝꯅꯕ ꯂꯝꯕꯤꯁꯤ ꯗ꯭ꯔꯒꯀꯤ ꯂꯨꯠ ꯑꯣꯏꯔꯦ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯗ꯭ꯔꯒꯀꯤ ꯃꯀꯣꯜ ꯑꯣꯏꯔꯦ ꯊꯪꯅ ꯂꯩꯔꯕ ꯑꯩꯈꯣꯏ ꯀꯧꯇꯥ ꯅꯨꯡꯗꯥ ꯃꯌꯥꯝ ꯁꯣꯛꯍꯜꯂꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯔꯦꯕ ꯑꯗꯨ ꯃꯣꯏꯒꯤ ꯂꯩꯉꯥꯛ ꯑꯗꯨ ꯗ꯭ꯔꯒꯀꯤ ꯂꯝꯕꯤ ꯑꯣꯏꯔꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏꯅ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯑꯣꯏꯗꯅꯕ ꯃꯣꯏꯅ ꯉꯥꯛꯄ ꯉꯝꯗꯕ꯭ꯔꯥꯕ ꯊꯤꯡꯕ ꯉꯝꯗꯕ꯭ꯔꯥꯕ ꯀꯔꯤꯒꯤꯗꯃꯛꯇ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯗꯨꯝ ꯀꯨꯏꯅ ꯈꯥꯗꯅ ꯊꯝꯗꯅ ꯍꯨꯟꯗꯣꯛꯅ ꯂꯩꯕ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯀꯥꯟꯗ ꯑꯥꯔꯝ ꯏꯁꯃꯒꯜ ꯑꯗꯩ ꯗ꯭ꯔꯒ ꯃꯌꯥꯝ ꯄꯨꯁꯤꯜꯂꯒ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒꯀꯤ ꯂꯂꯣꯟꯕ ꯑꯣꯏꯕ ꯀꯔꯤꯒꯤꯅꯣ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛ ꯂꯩꯅꯕ ꯇꯧꯕ ꯅꯠꯇ꯭ꯔꯕ ꯑꯗꯨꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝꯗꯣ ꯊꯤꯟꯗꯅ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯃꯣꯏꯅ ꯇꯥꯛꯇꯕ ꯀꯔꯤꯒꯤꯅꯣꯕ ꯍꯟꯗꯛꯁꯨ ꯋꯥꯏꯗꯤ illicit drug against ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯑꯩ ꯋꯥ ꯈꯔ ꯉꯥꯡꯗ ꯌꯥꯗꯦ ꯍꯥꯏꯕꯔꯣꯝꯗ ꯇꯧꯔꯨ ꯌꯥꯔꯔꯣꯏꯕ ꯃꯣꯏ ꯃꯃꯥꯡꯗꯅꯤꯅꯦ ꯄꯣꯄꯤ ꯊꯥꯔꯤꯕ ꯑꯩꯁꯦ ꯃꯤꯒꯤ ꯐꯣꯔꯦꯁꯠ ꯃꯌꯥꯝ ꯃꯤꯒꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯃꯌꯥꯝ ꯀꯣꯛꯊꯣꯛꯇꯅ ꯇꯧꯗꯅ ꯂꯣꯏꯅ ꯀꯣꯛꯇꯅ ꯃꯣꯏ ꯃꯥꯡꯗ ꯄꯣꯄꯤ ꯊꯥꯔꯤꯅꯦꯕ ꯄꯣꯄꯤ ꯊꯥꯔ ꯗ꯭ꯔꯒ ꯇꯧꯔꯛꯏꯅꯦ ꯃꯣꯏ ꯉꯝꯕ꯭ꯔꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯣꯏꯗꯕ ꯅꯍꯥꯁꯤꯡ ꯃꯥꯡꯉꯛꯑꯦ ꯁꯤ ꯇꯧꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯤꯑꯕ ꯃꯣꯏ ꯂꯩꯔꯤꯅꯦ ꯃꯥꯡꯍꯜꯂꯤꯅꯦ ꯁꯟ ꯆꯪꯉꯦ ꯈꯪꯉꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯟ ꯈꯥꯔꯣꯏꯗꯕ꯭ꯔꯣ ꯏꯟꯗꯣ ꯃꯌꯥꯝ ꯕꯣꯔꯗꯔ ꯄꯨꯝꯕꯤꯒꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯐꯥꯏꯅꯦꯜ ꯁꯔꯚꯦ ꯇꯧꯕꯤꯗꯅꯀꯣ ꯃꯇꯝ ꯀꯨꯏꯅ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯅ ꯂꯩꯔꯒꯅ ꯄꯨꯔꯥ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯅ ꯑꯩꯈꯣꯏꯗ ꯌꯨꯝꯇꯥꯝꯅ ꯀꯩꯅꯥꯕ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯥꯛꯅ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯣꯏ ꯁꯦꯐꯦꯠ ꯂꯧꯒꯗꯕꯅꯦꯅ ꯗ꯭ꯔꯒꯇꯒꯤ ꯍꯦꯜꯂꯅ ꯃꯅꯤꯄꯨꯔꯐꯥꯎ ꯑꯩꯈꯣꯏ ꯂꯩꯔꯛꯑꯦꯕ ꯑꯗꯨ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯇꯝꯒꯤ ꯑꯩ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯀꯩꯗꯧꯗꯒꯦ ꯑꯩꯅ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯀꯩꯗꯧꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯀꯟꯅꯗꯃꯛꯇ ꯊꯕꯛ ꯇꯧꯒꯗꯕꯅꯦꯕ ꯃꯇꯝꯗ ꯕꯣꯔꯗꯔ ꯀꯥꯡꯒꯣꯡ ꯆꯥꯏꯔꯦ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯀꯥꯞꯄ ꯍꯧꯔꯦ ꯀꯠꯊꯠꯂꯝꯃꯦ ꯀꯅꯥ ꯑꯃꯅꯀꯣ ꯑꯗꯨ ꯀꯅꯥꯅ ꯐꯥꯕ ꯉꯝꯗ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 3-4 ꯆꯠꯔꯨꯒꯤ ꯕꯣꯔꯗꯔ ꯌꯨꯡꯁꯤꯜꯂꯛꯑꯦꯅ ꯃꯇꯝ ꯑꯃꯒꯤ UCM ꯀꯩꯒꯤ ꯂꯥꯎꯔꯦꯀꯣ ꯑꯗꯨꯒꯤ ꯖꯁꯃꯦꯟꯁꯨ ꯐꯪꯕ ꯉꯝꯗꯦ ꯗ꯭ꯔꯒꯀꯤ ꯔꯨꯠ ꯑꯣꯏꯔꯦ ꯈꯪꯉꯦ ꯑꯗꯨ ꯄꯨꯁꯤꯜꯂꯛꯑꯦ ꯈꯪꯉ ꯀꯥꯟꯗꯅꯦ ꯋꯥ ꯉꯥꯡꯉ ꯀꯥꯟꯅꯔꯣꯏꯕ ꯃꯇꯝꯗ ꯀꯩꯗꯧ ꯂꯩꯍꯧꯒꯦꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯉꯥꯛꯄ ꯍꯧꯒꯗꯕꯅꯦꯕ ꯑꯩ ꯍꯥꯏꯖꯅꯤꯅꯦ ꯂꯩꯉꯥꯛ ꯆꯥꯎꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯝꯗꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯇꯝ ꯐꯝ ꯂꯩꯔꯒꯅ ꯃꯥꯒꯤ ꯆꯤꯡꯒꯤ ꯑꯣꯏꯔꯤꯕ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯄꯣꯄꯤ ꯊꯥꯔꯦꯌꯦ ꯇꯧꯔꯦ ꯂꯣꯏꯔꯦꯅꯦ ꯑꯗꯨꯒ ꯑꯩꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯄꯥꯛ ꯆꯥꯎꯕꯁꯤ 100ꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣꯁꯦ 90ꯗꯤ ꯆꯤꯡꯒꯤ ꯂꯝꯅꯤ ꯑꯗꯣ ꯇꯝꯄꯥꯛꯀꯤ ꯂꯝꯗꯤ 10%ꯅꯤ ꯑꯗꯣ ꯆꯤꯡꯒꯤ ꯂꯝ ꯃꯌꯥꯝꯁꯦ ꯌꯦꯡꯕ ꯉꯝꯕ ꯋꯥ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒꯤ ꯉꯝꯗ꯭ꯔꯦ ꯀꯌꯥ ꯑꯣꯏꯔꯤꯅꯣ ꯑꯩ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯑꯩ ꯍꯥꯏꯁꯦ ꯂꯣꯏ ꯂꯩꯕꯥꯛꯁꯦ ꯑꯃꯦꯔꯤꯀꯥꯁꯨ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯎꯃꯪ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨ ꯃꯣꯏ ꯊꯥꯍꯟꯗꯦꯕ ꯃꯣꯏꯗꯤ ꯇꯧꯍꯟꯗꯦꯕ ꯂꯣꯏꯅ ꯆꯤꯡꯁꯤ ꯌꯦꯡꯉꯦ ꯄꯥꯠꯁꯨ ꯌꯦꯡꯉꯦꯕ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯄꯥꯠꯐꯥꯎ ꯁꯦꯟꯅ ꯉꯝꯗꯦ ꯂꯝꯐꯦꯟ ꯄꯥꯠꯐꯥꯎ ꯁꯦꯟꯅ ꯉꯝꯗꯦ ꯂꯣꯏꯔꯦꯅꯦ ꯖꯥꯔꯦꯟ ꯄꯥꯠꯐꯥꯎ ꯁꯦꯟꯅ ꯉꯝꯗꯦ ꯀꯣꯝꯕꯤꯔꯩ ꯖꯥꯔꯦꯟ ꯄꯥꯠꯀꯤ ꯀꯣꯝꯕꯤꯔꯩꯗꯣ ꯁꯤꯐꯥꯎ ꯁꯦꯟꯅ ꯉꯝꯗꯦ ꯋꯦꯠꯂꯦꯟ ꯃꯌꯥꯝ ꯑꯃ ꯃꯥꯡꯉꯤ ꯑꯗꯨꯅꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡ ꯑꯣꯏꯕꯤꯌꯣꯕ ꯑꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗ꯭ꯔꯒ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯅꯨꯃꯤꯠꯁꯦ ꯋꯥ ꯈꯔ ꯉꯥꯡꯍꯧꯔꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯁꯁꯤꯗ ꯍꯧꯈꯤꯕ ꯂꯩꯕꯒꯤ ꯀꯣ ꯉꯔꯥꯡ ꯂꯩꯕ ꯉꯁꯤ ꯂꯥꯛꯄꯅꯦꯕ ꯍꯧꯈꯤꯕ ꯃꯇꯝꯗ ꯀꯩꯗꯧꯕ ꯌꯦꯡꯉꯣꯕ ꯍꯧꯈꯤꯕ ꯃꯇꯝꯗ ꯅꯣꯏꯅ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯑꯣꯏꯔꯤꯉꯩ ꯑꯗꯨ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯗ꯭ꯔꯒꯀꯤ ꯑꯁꯤ ꯑꯩꯈꯣꯏ ꯂꯥꯛꯄ ꯅꯠꯇ꯭ꯔꯕ ꯅꯣꯏ ꯂꯩꯔꯤꯅ ꯗ꯭ꯔꯒꯀꯤ ꯂꯝꯕꯤ ꯊꯤꯡꯕ ꯉꯝꯗꯕꯅꯣ ꯑꯗꯨꯅ ꯅꯣꯏ ꯂꯩꯔꯤꯅ ꯀꯩꯗꯧꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯔ ꯆꯪꯍꯟꯗꯗꯅ ꯗ꯭ꯔꯒ ꯋꯥꯔ ꯂꯣꯠ ꯃꯌꯥꯝ ꯀꯅꯥꯅꯣ ꯍꯥꯏꯅ ꯗ꯭ꯔꯒ ꯐꯥꯔꯦ ꯃꯇꯝꯗꯨꯗꯀꯣ ꯐꯥꯔꯒꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯐꯥꯔꯦ ꯍꯥꯏꯔꯒꯅ ꯃꯄꯨ ꯀꯅꯥꯅ ꯐꯥꯕ ꯉꯝꯗꯦ ꯃꯤ ꯍꯧꯖꯤꯛꯐꯥꯎꯕ ꯀꯤꯡ ꯄꯤꯟꯗꯨ ꯀꯅꯥꯅ ꯐꯥꯕ ꯉꯝꯗꯦꯕ ꯂꯣꯁꯦꯛꯈꯣꯏ ꯌꯥꯝ ꯇꯧꯈ꯭ꯔꯦꯅ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯧꯈꯤꯕ ꯃꯌꯥꯝ ꯌꯦꯡꯉꯣꯕ ꯗ꯭ꯔꯒ ꯍꯦꯛ ꯄꯨꯔꯛꯑꯦ ꯗ꯭ꯔꯒ ꯐꯥꯔꯤꯕ ꯃꯄꯨ ꯀꯤꯡ ꯄꯤꯟꯗꯣ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯄꯨꯊꯣꯛ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣꯕ
시용 오바 아두나 거기디 아두나 이제 레강과 뿡 오이바 이렇게 사선 빠링 것들이 그땅디 식탄하고 잡아 뚱기 미로나고 마드네 야 봐봐 루싱바 마드네 야 도바 봐봐 에멜레 마디다 마이 마탐다 두 떡이라 하이브도 거나 하이는 나부 타박나 딱 비오바 아두 가시디 원 포레스트 아코기 디 environment 에미니 타이 폴리시 하해 비곡 셀레시 아코기 우자 타르시 게마나 마운데 베레베레가 가 다르가다 플라티르 바게 티라가다 꽉꽉 쿠르가다 타기 우들이 생자이비로 띵강 파도로 마나마싱 하비로 강시라니 게메라마 우자 타바 뭐이 레는 작가 로봇 바르 그 포피 밤비 탄바 아두고 아두기 또비기노 아두기 아두도 런데 강문이 난 가나노 아이 가나노 미 가나노 강문 학더니 하이버시 그 담바가나 루싱 버싱이라 그러나 루싱 비기 오비기 아신 거 타복도 떡부 따라 먹게 그 또로이 어느 것이 미양 부르고 줄로이래 how to survive 레디라고 아마 힘내게 로 착래야 봐 말해봐 무시 강들에